Ngara numida weram phongkiba panamba maruba pau khara khangacharaga miyamda khudo tamjige NIA da thiga hanaba DMCC ne taksilakle Mizoram police na tha asigi taraga mangada state asigi matai oina laiba sai Tangkhul lagi AK-47 rifles taru AK gi maru tara 050 amade magazine tarago humdai phagakiba adugi matangda National Investigation Agency NIA amasung Mizoram police na Makata na kumna tiga pinaba Delhi Maitai Coordinating Committee DMCC na taksilakle DMCC na thadurapa jail amada Khulai phagakiba aduga mari lanyana miyoy mga phagakiba adugi manungda Myanmar da base oiba National Front CNF ki luchingba ama yauri Mizoram police na mai paknaba sathakiba operation adumakna regional peace and stability da singnarafa sing phahanba ngamlagani haina Mizoram police na phongdoklakle kibane Mizoram da khulai phagakiba asimakna haukiba Tangkhul lom asi maitegi mathakta landariba Kuki metal singnasu asigumba makhalge khulai sing sijinare haiba takpane Manipur da Kuki metal sing asina masana sajaba ugi namai paiba natte matang asida Manipur miyamna Indian intelligence ki mafamda hangningbade Kuki metal singna pariba afaba makhalgi khusu khulai sing ase kadaidagi no haiba sine Maramdi makoina pariba namai sing ase Manipur police dagi lut tawkhiba namai natte Maram asina Mizoram da hantak namai phagakiba thawdo adugi matangda NIA amasung Mizoram police na mapumphana thigapiu haina su DMCC na taksilakle makhatarapa pauda cyber crime unit asi lengaki mayokta wangang bakhak yengsinaba laiba agency amara MMWO social media da phongna mi hatkane thengnabada lemna tharoi haina threat tawba kaya post tarokliba sing lengaki mari lainaba agency singna khangsing usinadana laithokliba sige wahanthok karino cyber crime haina lairiba Manipur police ki unit ase sumnagi penda bagi kanagumba na lengaki mayokta wangangba adhokak yengsinaba laiba agency amara haina Manipur Maitai Pangal Welfare Organization MMWO na hanglagli Lup asiga IPR Secretary Sarvi Iphamna thadorapa Cherol aman hai miyamgi punsi amasung lanthum ngak sema ngamdaba tarabade miyamna lengak laitabaga chap manana khalakane social media da phongna communal headdress handorakliba amade phongna mi hatkane thengnabade loisingani hana ki han khangaliba comment kaya se action lokhopam thoktabra kumjale singani ga sumna kunga humdoge me ahumdege lamdam asida hingsagi thawdok kaya thoktuna Manipur ge apunba saktamda yamna chawna singnarakpa amade Manipur ge territory integrity thugaidaba yaroi hadina kalup amana Manipur miyamda landarakliba asigi mayokta MMWO na Idea of United Manipur ge wakhalolda ngasi phawba mayoknaduna lakli asugumba matam asida tampak lamda operate tawba khulai paiba singi maraktagi Kanggu karana aikhoi miyam marakta kanglu furup naiba mawongda ot anay tawrakpa amade miyam may pun chatharakpa asi laibak chibane MMWO amadi Manipur miyamge Idea of Manipur ge wakhalol adugi mayoktane lamdam asigi hauji oiriba issue asi khulai paiba kharage kanglu furup naiba thawongdage hena lusinaba macha am oirakpa yai haibase ngasigi Manipur lengangna matam leiringaida yengsilahba mathau tai Lengangna matam chana thabak lakhol haudrabade khulai paidaba micham miyam asi khangba ngambagi pangal loikhiduna makhuta khulai paikhalakuna lamdam asida civil war tholoklo hainingai leite maram asina government ama leirabade government amage tawpham thopa thawdang adu mapumphana tawbuyo government asina law and order mapumphana control ngamaktrabade khulai pairamdaba micham miyam masanga thoksanaba khulai pairakpa haibase masana tabane haibaga loinana Kairang awang laikai di laiba MD San was pumakhuta khulai matik chana paiba kanggu amana tamthina puraga hato pikhiba thau akamamong da kandem tawbaga loinana asumba well phangangadabane haini lengangta taksilakli makha tarak poina kanglaiba ki mairagi editorial gi pawda miyamda khudo tamjige Manipur thugana bo hotnariba aphongba yeknaba masak khanglabu fawba lengangna karigi tumina lasille Haukiba mamang chahi lising aniga supna kunga humdoge me ahumdagi hauna Manipur miyamgi mathakta landaraktuna Manipur thugaina bo hotnariba se karigino haibado Manipur lengangna masak muna khanglaba ngasi phawba makhoigi mathakta ain gi oiba thaba amata lakhatana
chahi ani phajilakadoraba fawba kaw thabagum thadokna thamlibasi karigino Manipur thugainaba hotnariba Manipur lenga amade miyamgi aphombo yeknaba oiriba si BJP lenga asida yauriba Kuki MLA tara asine MLA tara asigi mathakta Manipur gi Chief Minister N Birena yamna pamjana thawai tana Cabinet Minister oina hapjakhiba MLA ani amasu yauribane makoina Bharat lenga amasung Manipur lenga ki mamangda phongna chongthoktuna Manipur gi apumba saktam thugairaga Kuki singi oiba separate administration ama semnaba hotnaribane makogi pandam asi phangnabagi damakta Bharat ki Prime Minister dagi hauraga mari lenaba Union Minister sing kayada memorandum pisinbada natana Delhi da phawba makogi demand asi pigadavani haidana waka mipam phawba Kuki MLA tarana saru yaduna khongjang singkhrabane matang asida lakliba wafamde Manipur thugainaba hotnaba haibasi Bharat thugaibaga chap manai adubu Bharat amadi Manipur thugainaba hotnariba aphongba si khangna karigidamakta makogi mathakta Manipur legangna ain goiba thaba amata lokhatana ngasi phawba lereklibano thong asina takpade Manipur thugainaba aphongbo yeknaba singasi Manipur lenga amade Bharat lengana phongna saugatle habadu utpani haiba yai Manipur thugainaba hotnariba Kuki MLA tara asina mangjil thana chongthoktuna Kuki terrorist singa khusamnadana Manipur ge mija miyamgi mathakta lepa laitana landaraktuna yum kai kaya mai thaduna haujuk fawbada miyoi lising humpu hen relief camp da sangjapam lawduna awaba punchi amada hingduna lairibane masigi mathakta makoina micham praja saniyang khai hen hatkhrei lonina miyoi kuntragi mathaktaga haujuk fawba thiba khangdana lairibane masina su loidre terrorist ki mihata jiribam da pikliba anga ohum nupi ahum tamthiba mihata hatuna barak turel da thadarak padage malem gi miyam pombana tamthiba mihat adu mayek singna khangkravane masina su loidre Kuki terrorist na buffer zone amadi red zone haina lauthokuna Kuki taba maphamda sanghandana akanba thabok paikhatuna lakpada Bharat lenga amade Manipur lenga na ngasi phawba lakhopam thokpa ain gi oiba thaba amata lokhatana free thadana thamlakpi haiba yai oiriba phibam asi Manipur gi Chief Minister oiriba home so pairiba N Birena yamna munna mayek sengna khanglibane adubo marebak nungsi marebak kangani haiduna chingkhaktama kangthoklaga marebak thugaina bo hotnariba yeknaba sing maithiba piba ngamdana lairibasi yamna lali Kuki terrorist singna maning tamna Manipur micham yamgi mathakta drone bombing tawduna amadi rocket missile miham pungi thabak chatharabasu makhogi mathakta lokhapam thokpa adu lokhatana ngasi phawba lairakpana lan asi chahi ani mapum pharakadawre hariba matam asida Manipur miyamna karama punchi marelda hinglibagi haibadu Manipur lenga amade Bharat lengakna khangsinadana lal asi haujuk phawba losinaba hotnadana lairiba asi karigino Bharat lengangna lan asiga mari lejan thajilakliba Central Security Force na Kuki terrorist takthoknaba thabak paikhatabadegi khulngapa amade arambai tengol tholaktuna maraibak Manipur kannaba lawpham thokpa thodang adu lawkhibane masisu Manipur lenga amasung Bharat lengangna thoanbane adubo lan asi loisinaba lawpham thokpa thodang adude Manipur lengangna lawgadabane hauju phaba Manipur thugainaba hotnariba phongna yeknabasing masak khangna makhoibu maithiba piba ngamdriba si Manipur thugainaba hotnabada Manipur lengak yaure habasi laloidra haina khalle maram aduna Manipur lengangna marebak Manipur nungsi habadu takthorapa thabakna mayek singna utuna Manipur thugainaba hotnariba aphongba yeknabasing maithiba piduna Manipur da thokliba lal asi loisinuna tangdu laitaba Manipur ama ohenaba lawpham thokpa thodang adu lawgadabane makha tarakpa pawda COTU na Tangkhul sing da akanba wafam thamlakle ngasi ayuk pung mapalom tapa matamda khulngakpa Kuki zo burntos singbo hudungda laiba Tangkhul meton singna pharaba matung tamthina phucheraba matungda thadorakhibagi thong adubo COTU na condemn tawbaga lonana yaningda phongdoklakle Committee on Tribal Unity COTU na thadorakpa cheol amada Manipur thoklebe irang ngasi naga phurupna neutral oina lai haina phongdoktuna lakhibadu ngasi hundungda amadi singkap area da Kuki khulngakpa singi mathakta mafam aduda lairiba Tangkhul meton singa chatharakiba thong aduna tayonnaba ama ohellei thaudo asida chenariba maral leiba Tangkhul meton singa adu pungkumari ge manungda puthokadabane kariga mapungkumari ge manungda puthoktrabade maduda tholakpa aphaphadagi dwaita hudung amade singkap area da lariba Tangkhul singna pugadabane haina COTU na akanba wafam thamlakde